Lucky draw ꯍꯧꯗꯣꯔꯦ ꯄꯨꯡ 10 ꯇꯥꯁꯜꯂꯛꯑꯦ 10 ꯇꯥꯁꯜꯂꯛꯄꯁꯦ ꯁꯤ lucky draw ꯍꯧꯕꯒꯤ ꯑꯩ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯜꯂꯛꯑꯦ ꯃꯦꯝꯕꯔꯁꯤ ꯄꯥꯏꯔꯣ ꯁꯅꯥꯕꯨꯟꯁꯦ ꯄꯥꯏꯔꯣ ꯑꯗꯨꯒ ꯑꯗꯨꯗ ꯃꯥꯔꯕꯜ ꯌꯥꯎꯕꯅꯤ ꯑꯗꯨꯏ ꯃꯥꯔꯕꯜꯗꯨ ꯁꯤꯗ ꯑꯃꯃꯝꯇ ꯊꯤꯔ ꯍꯥꯞꯆꯟꯈ꯭ꯔꯣ ꯃꯁꯤꯡ ꯊꯤꯌꯨ ꯃꯁꯤꯡ ꯀꯌꯥ ꯁꯨꯈ꯭ꯔꯦ ꯊꯤꯌꯨ ꯄꯨꯂꯞ ꯑꯗ ꯊꯤꯔꯣ ꯂꯣꯏꯅꯃꯛ ꯊꯤꯔꯣ ꯃꯌꯥꯝ ꯋꯥ ꯉꯥꯡꯕ ꯇꯥꯏ ꯇꯥꯗꯦ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯣ ꯀꯌꯥ 38 ꯁꯨꯔꯕ ꯑꯗ ꯑꯁꯤ ꯑꯉꯧꯕꯁꯦ ꯄꯥꯏꯔꯛꯑꯣ ꯑꯁꯤꯗ ꯎꯠꯂꯝꯃꯣ ꯀꯦꯃꯦꯔꯥꯗ ꯁꯤꯒꯤ ꯑꯉꯧꯕꯁꯦ ꯑꯁꯤꯁꯦ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯍꯧꯖꯤꯛꯀꯤꯗꯨꯗ 32 ꯁꯨꯔꯀꯥꯟꯗ ꯉꯁꯤꯒꯤ ꯃꯤꯁꯦ ꯂꯤꯁꯁꯦ 32 ꯃꯤ 32 ꯗꯥꯎ ꯌꯦꯡꯗꯣꯏꯅꯦ ꯑꯗꯨꯗꯣ ꯑꯁꯤꯒꯤ ꯑꯉꯧꯕ ꯃꯥꯔꯕꯣꯜꯁꯦ ꯍꯣꯔꯦꯟ ꯃꯃꯤꯡꯗꯨꯒ ꯆꯥꯟꯅꯅ ꯂꯧꯈꯠꯂꯛꯄ ꯃꯇꯝꯗ ꯑꯐꯥꯎꯕ ꯃꯤꯗꯨ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨ ꯍꯥꯞꯆꯤꯟꯈ꯭ꯔꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯗ ꯌꯥꯔꯦ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯒꯤ ꯕꯣꯛꯁꯇꯨꯗ ꯎꯠꯂꯛꯑꯣ ꯉꯁꯥꯏꯒꯤꯗꯣ ꯑꯗꯨꯒ ꯑꯁꯤꯒꯤ ꯕꯣꯛꯁꯇꯨꯗ ꯍꯥꯏꯐꯦꯠ ꯑꯃꯅꯤ ꯊꯥꯡꯀꯠꯂꯛꯑꯣ ꯑꯉꯥꯡꯅ ꯄꯥꯏꯔꯤꯁꯦ ꯑꯁꯤꯁꯤꯗ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯂꯤꯁ ꯂꯩꯔꯦ ꯑꯉꯥꯡꯅ ꯄꯥꯏꯔꯤꯁꯦ ꯑꯁꯤꯁꯤꯗ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯂꯤꯁ ꯂꯩꯔꯦ ꯌꯥꯔꯦ ꯊꯥꯗꯔꯣ ꯌꯥꯔꯦ ꯂꯛꯀꯤ ꯗ꯭ꯔꯣꯁꯦ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯏꯁꯇ꯭ꯔꯤꯃꯤꯡꯁꯦ ꯃꯤ ꯌꯥꯝꯗꯦ ꯆꯪꯗꯧꯕ ꯆꯪꯁꯤꯟꯕꯤꯔꯛꯑꯣ ꯍꯧꯖꯤꯛ ꯍꯧꯔꯒꯦ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯄꯨꯈꯝꯕꯝ ꯁꯟꯖꯣꯏ ꯂꯛꯀꯤ ꯗ꯭ꯔꯣꯅꯤ ꯇꯧꯗꯣꯏꯁꯦ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯃ ꯇꯧꯅꯦꯅ ꯅꯍꯥꯟꯗꯒꯤ ꯂꯥꯎꯊꯣꯛꯄꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡ ꯇꯧꯔꯒ ꯂꯛꯀꯤ ꯗ꯭ꯔꯣ ꯗꯥꯎ ꯌꯥꯕ ꯃꯤ ꯑꯃ ꯈꯟꯗꯣꯏꯅꯦ ꯑꯗꯣ ꯃꯤꯁꯦ ꯉꯁꯤꯗꯤ ꯂꯛꯀꯤ ꯗ꯭ꯔꯣ ꯇꯧꯗꯣꯏ ꯃꯤꯁꯦ ꯌꯥꯝꯗꯦ ꯃꯤ 30-2 ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯂꯛꯀꯤ ꯗ꯭ꯔꯣꯒꯤ ꯄꯨꯡꯁꯦ ꯇꯥꯒꯗꯧꯔꯦ ꯄꯨꯡ ꯇꯥꯗꯕꯒꯤ ꯍꯥꯟꯅ ꯂꯥꯏꯚꯁꯦ ꯌꯥꯕ꯭ꯔꯥꯅ ꯌꯦꯡꯕꯅꯤ ꯄꯨꯡ 10 ꯍꯦꯛ ꯇꯥꯕꯒ ꯂꯛꯀꯤ ꯗ꯭ꯔꯣꯁꯦ ꯑꯣꯠꯄ ꯍꯧꯔꯗꯣꯏꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡ ꯇꯧꯕ ꯆꯪꯗꯧꯕ ꯆꯪꯁꯤꯟꯕꯤꯔꯛꯑꯣ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯣꯠꯄ ꯍꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯑꯣꯠꯄ ꯌꯥꯎꯒꯦꯔꯣ ꯁꯤꯗ ꯑꯣꯠꯄ ꯌꯥꯎꯒꯦꯔꯥ ꯍꯩꯒꯗ꯭ꯔꯥ ꯍꯩꯇ꯭ꯔꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯗꯨ ꯄꯥꯏꯒꯅꯨ ꯑꯗꯨ ꯄꯥꯏꯕ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯁꯨꯔꯕ꯭ꯔꯥ ꯃꯤ ꯁꯨꯗ꯭ꯔꯤ ꯃꯤ ꯁꯨꯕ ꯉꯥꯏꯔꯤꯅꯤ ꯑꯩꯈꯣꯏꯗꯤ ꯌꯥꯎꯕ ꯌꯥꯗ꯭ꯔꯣ ꯌꯥꯎꯕꯁꯦ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯉꯔꯥꯡ ꯕꯥꯏ ꯕꯥꯏ ꯅꯨꯃꯤꯠ ꯐꯥꯎꯗ ꯑꯦꯟꯇ꯭ꯔꯤ ꯇꯧꯕ ꯃꯤꯉꯩꯒꯤꯅꯤ ꯍꯟꯗꯛꯇꯤ ꯃꯃꯥꯡꯗꯗꯤ ꯃꯤ 2,900 ꯈꯔ ꯍꯦꯟꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯤ ꯌꯥꯝꯗ꯭ꯔꯦ ꯃꯤ 32 ꯈꯛꯇꯪꯅ ꯑꯦꯟꯇ꯭ꯔꯤ ꯇꯧꯕꯤꯕꯗꯩ ꯂꯧꯊꯣꯔꯛꯑꯅꯨ ꯑꯗꯨꯝ ꯍꯥꯞꯈ꯭ꯔꯣ ꯃꯁꯤꯡ ꯊꯤꯔꯨꯔꯅꯨ ꯌꯥꯔꯦ ꯅꯣꯏ ꯁꯤꯗꯩ ꯂꯧꯊꯣꯔꯛꯏꯔꯥ ꯂꯧꯊꯣꯛꯑꯅꯨ ꯑꯗꯨꯝ ꯍꯥꯞꯆꯟꯈ꯭ꯔꯣ ꯌꯥꯔꯦ ꯃꯁꯤꯡꯗꯣ ꯁꯨꯔꯕ ꯈꯣꯠꯂꯕ ꯀꯥꯎꯟꯗꯣ ꯑꯃꯨꯛꯀ ꯍꯜꯂ ꯇꯧꯒꯦꯁꯨ ꯇꯧꯔꯣ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯁꯦ ꯃꯤ 6 ꯈꯛꯇ ꯉꯥꯏꯔꯤ ꯑꯃꯨꯛꯀ ꯍꯜꯂ ꯊꯤꯒꯦ ꯍꯥꯏꯔ ꯇꯥꯒꯤꯅꯤ ꯐꯖꯅ ꯑꯗꯨꯗꯣ ꯇꯥꯒꯤꯅꯤ ꯐꯖꯅ ꯄꯥꯏ ꯑꯩꯉꯣꯟꯗ ꯐꯥꯎꯍꯜꯂꯛꯎ ꯁꯥꯂꯤꯅꯤ ꯃꯇꯨꯝ ꯗꯥꯎ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯀꯅꯥꯗ ꯐꯥꯎꯗꯣꯏꯅꯣ ꯑꯗꯣ ꯗꯥꯎ ꯌꯦꯡꯉꯁꯤ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯏꯌꯥꯔꯒꯤꯗꯃꯛꯇ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯁꯤꯟꯖꯕ ꯂꯛꯀꯤ ꯗ꯭ꯔꯣꯅꯤ ꯔꯨꯜꯁ 3 ꯊꯝꯈꯤꯕꯅꯤ ꯑꯗꯨꯒ ꯔꯨꯜꯁ 3ꯗꯣ ꯐꯣꯂꯣ ꯇꯧꯕ ꯃꯤꯅ ꯍꯥꯏꯔꯤꯕ ꯂꯛꯀꯤ ꯗ꯭ꯔꯣꯁꯦ ꯌꯥꯎꯋꯣꯅ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯂꯥꯎꯊꯣꯛꯑ ꯂꯥꯛꯄꯅꯤ ꯃꯌꯥꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯃꯨ ꯆꯪꯉꯛꯀꯅꯨ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯁꯦ ꯃꯤ 6 ꯄꯨꯡꯁꯦ ꯇꯥꯗꯣꯔꯦ ꯃꯤꯅꯠ 4 ꯈꯛꯇꯪ ꯉꯥꯏꯔꯦ ꯂꯥꯏꯚꯁꯦ ꯑꯃ ꯍꯥꯞꯆꯜꯂꯣ ꯁꯨꯔꯕ ꯁꯨꯔꯦ ꯃꯤ ꯉꯥꯏꯕ ꯑꯣꯏꯅ ꯑꯩ ꯊꯥꯔꯒ ꯉꯥꯏꯒꯦ ꯍꯧꯖꯤꯛ ꯍꯧꯗꯣꯔꯦ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡ ꯃꯤ 9 ꯁꯨꯖꯜꯂꯦ ꯃꯌꯥꯝ ꯆꯪꯗꯧꯕ ꯆꯪꯁꯤꯟꯕꯤꯔꯛꯑꯣ ꯄꯨꯡ ꯃꯤꯅꯠ 3 ꯈꯛꯇꯪ ꯉꯥꯏꯔꯦ ꯍꯧꯗꯣꯔꯕꯅꯤ ꯃꯤ 9 ꯆꯪꯁꯤꯜꯂꯛꯑꯦ ꯀꯅꯥ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯒꯤ ꯁꯔꯨꯛ ꯌꯥꯒꯦꯗꯣ ꯀꯃꯦꯟ ꯄꯤꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯈꯪꯖꯒꯦ
Hầu minute ahum kada ngaire. Say yam faje, thank you Sangeeta. Waklen loidam khuthe hinthe aibu lapang irido loidi chingmai awambare aibu lapang ai yauge pukhamam sanjoy haujikti yaubo entry tawba yadre magi rules ahumdo December ki date 31 bokta yahougadabani aigi channel da sangbiraga wari tabirba mayang khallaga hanjan hanjan lauthokrabani minute ani khata ngai chale lucky draw hauba yadore pung dek tabaga hawradoin mayam changdoba changjan biro nang naming hairo hawraje nang naming heda hairo hi aigi ming then nang introduce tawra nangi naming hairo lottery lawrasi hawrasi uji nang naming kai kawi hai gi karo mayam da no kono anga akoy angang je khara ikai gan ne dun ma khara no iko lucky draw je haujalla age pungje ta salabani hojik hauba yadore ai haidun akoy angang je nang naming je lesembi hayura bema hayura lanchienbi kanodagini teradagini ma akoygi nom chai machani akoyda lakuni odaina yawhanbani abe mayam nungsi ko nami kamel laje memton gan piraije hau jalla ge live streaming hauba yadore bema je hauraji live streaming hau jalla je ai adona changake ko ai sodai phangge adonda nang don phamge pham ko adu chida pro nang gi chiro nang lak ta thamo do na kan phangibda bema don phamake sona kan sonjal lakota ai je tangkha ma yaudre mayam haurage hoji lucky draw haurage live streaming chang duba changyan biro ai jaida marble half of ne haurage je hauraji ja nang adugi no do hang to o saigi marble ama to kai chakre nang changyal lakan thokro ada le chalo ada sanna ro ayam do langge sigi marble angau buje hore ne paikhalak tadi adugi miduna afawbo oiduni aduga sida leijina serial number ne
ꯑꯗꯨꯒ ꯑꯁꯤꯗꯩ ꯅꯤꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯅꯤꯛ ꯑꯣꯔꯅꯨ ꯑꯗꯨꯗꯩ ꯑꯃꯃꯝ ꯂꯧꯈꯠꯂ ꯄꯤꯔꯛꯀꯗ ꯑꯩꯁꯤ ꯌꯦꯡꯉꯔꯣꯏꯒꯦ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯑꯃ ꯂꯧꯈꯠꯂꯣ ꯑꯗꯨ ꯁꯤꯗ ꯍꯥꯞꯆꯤꯟꯈꯤꯗꯧꯕ ꯑꯩꯅ ꯁꯤꯗ ꯍꯥꯞꯀꯗꯕ ꯅꯪꯅ ꯑꯗꯨ ꯃꯈꯥꯗ ꯑꯗꯨꯝ ꯊꯝꯃꯝꯃꯝ ꯑꯃ ꯂꯧꯈꯠꯂꯣ ꯁꯦꯟ ꯅꯝꯕꯔ ꯀꯌꯥꯅꯣ ꯌꯦꯡꯉꯨ 6 ꯁꯦꯟ ꯅꯝꯕꯔ 6 ꯐꯥꯎꯗ꯭ꯔꯦ ꯑꯗꯨ ꯃꯈꯥ ꯊꯝꯈ꯭ꯔꯣ ꯑꯃ ꯃꯊꯪ ꯑꯃꯨꯛ ꯂꯧꯈꯠꯂꯣ ꯁꯦꯟ ꯅꯝꯕꯔ 31 ꯐꯥꯎꯗ꯭ꯔꯦ ꯍꯥꯞꯆꯟ ꯊꯝꯈ꯭ꯔꯣ ꯑꯃ ꯂꯧꯈꯠꯂꯣ ꯁꯦꯟ ꯅꯝꯕꯔ ꯀꯌꯥꯅꯣ ꯁꯦꯟ ꯅꯝꯕꯔ 24 ꯌꯥꯎꯗ꯭ꯔꯦ ꯐꯣꯔ ꯁꯥꯠ मथंग सेन नंबर क्या नो सेन नंबर 30 सेन नंबर 30 फाउद्रे थमग्रो सेन नंबर 11 2 फाउद्रे हपसंग्रो क्या नो सेन नंबर 29 फाउद्रे हपसंग्रो हंतक फाव लगे सेन नंबर क्या सेन नंबर 2 ये फावरे असिंग बजु फावरे सेन नंबर 2 ये ता सेन नंबर 2 ये क्या नो 2 ये ला 2 ये सेन नंबर 2 ये तो फावरे मैम को अदुगी बॉय तो पिरोंगा सिजा सेन नंबर 2 ये चे कना पिरो अदुगी 2 ये तो दु थममो सिजा थमगे तोंगाना 2 ये चे कना होइगे एंगे सेन नंबर 2 ये तो लइजे माय ममिंग जे उयोक्ता अमीबा न लइबने अदुगा लइफमना फुनेन मरिंग हाइसिदा फाउग्रे ngasi बाय बाय मदि न्यू ईयर गा मरी लेनेना तौबा लकी ड्रॉ जे मंगोंदा विनर ओइथोखरे कंग्रेचुलेशन अदो फाउरिबा कोइगी ब्रदर्स हाइ तारे सिना आइगी व्हाट्सएप नंबर डिस्क्रिप्शन दा हापचरमगे लाइव स्ट्रीमिंग दजु यावबनी दुगा हाना वारीगी कइनो दजु यावबनी अदुगी आइगी व्हाट्सएप नंबर दुदा टेक्स्ट अमतंग तौबिरो अदुगा इसागी प्राइस सि क्लेम तौरगा लकी ड्रॉ की विनर ओइबगी प्राइस लौबिरो अदो मयाम वारौबा यादे मथंग अमुक सिलक्पा मतमदा मयाम सरुक यामिनजे लकी ड्रॉ जे ngasiगidi matang asida loisalage bye bye new year bye bye di loigre new year gi mayam da wish pijari mayam taru thabakta soida ngamdaba dagi mai pakpa oibirona manipur wari youtube channel gi maikei dagi aisa नेता मयाम की प्रबल थोंगाम की माइकई दगी मयाम दा विश पिजर बगल लोइनना matang asida masigi live streaming ase loisalage live streaming asibu yengba madi saruk yabigi bapuna makpu thagat pa phungtok sari yare abe mahoglo